ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯧ ꯅꯍꯥꯁꯤꯡ ꯏꯇꯠ ꯇꯠꯇꯅ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯧ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯑꯃ ꯃꯁꯥꯃꯛꯀꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ꯫ ꯃꯄꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯂꯧꯇꯨꯅꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯊꯣꯡꯖꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯃꯧ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯝꯖꯦꯠ ꯁꯥꯕꯝ ꯑꯣꯡꯕꯤ ꯂꯇꯥ ꯆꯍꯤ 90 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯏꯀꯨꯃꯥꯔ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯂꯇꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 10 ꯁꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯆꯍꯤ 3 ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯇꯥꯒꯤ ꯃꯄꯥꯝ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯃꯥꯊꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯤꯁꯤ ꯑꯁꯤ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯇꯥꯒꯤ ꯃꯕꯨꯡ ꯄꯣꯆꯥ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯇꯥ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 10 ꯁꯨꯔꯕꯁꯨ ꯃꯆꯥ ꯄꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯇꯥꯒꯤ ꯃꯅꯦꯝꯄꯣꯛꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯟ ꯅꯨꯄꯤ ꯂꯇꯥꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯇꯥꯒꯤ ꯃꯅꯦꯝꯄꯣꯛꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯆꯟ ꯅꯨꯄꯤ ꯂꯇꯥꯕꯨ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯂꯩꯔꯕ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯒ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯂꯩꯔꯝꯃꯤ ꯍꯥꯏꯔꯝꯕꯒꯤ ꯃꯇꯥꯡ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯟ ꯅꯨꯄꯤꯗ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯗꯨ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯠꯈꯤꯕꯗꯒꯤ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯦ, ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯆꯠꯂꯁꯤ ꯍꯥꯏꯅꯔꯒ ꯂꯩꯔꯤꯉꯩ ꯂꯇꯥ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯄꯣꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫